أشرقت نفسي بنور من فؤادي. Assalamualaikum warahmatullahi wabarakatuh. Radio Hasardiyafna adum bika kumna jabagalo na taram nokchari. Angang singin nabi. Nomugin namit ama Rasulullah sallallahu alaihi wasallam. Angang ama luina raduna namaz kita makta lengthok piraklami. Angang adu mahaki masanupi Hazrat Fatima radhiyallahu taala anha ki masanupani. Rasulullah sallallahu alaihi wasallam na angang adu manakta phaman laga namaz solami. Miyamsu Rasulullah sallallahu alaihi wasallam ga loina namaz sonduna sajda tarami. Sajda adu ha naga manada badawna phana kuina sajda dagi hangatna batakbir hairamte. Matamdi asum hawkibana tungda namaz soliba miyusing aduna Rasulullah sallallahu alaihi wasallam kari tawkrabano haina awab oinarami. Imam oiduna namaz soliba misak aduna makok thangatri phawba tungda lebriba miyusing adu kok thangat bayanati. Adubu miyusing adugi manungdagi miyoi amadi khangduna leiba ngamnamdi. Mahagna mahaki kok khajiktang thangalaga huzura karam sallallahu alaihi wasallam kaidorabano haina haipet yengnami. Rasulullah sallallahu alaihi wasallam sajda lerami mahaki mamangda Hazrat Fatima radhiyallahu taala anha ki masanupa tongdaga sanadun leiba urami. Karisu arubu iramde maramaduna mahak yamna ingna tapna sajda da mukhalami. Ngake matungda Rasulullah sallallahu alaihi wasallam amasung atopa miyusing namaz loiraduna hawgalaklami. Aduga Rasulullah sallallahu alaihi wasallam da ya Rasulullah ngasigi mong asikarino haina hanglami. Rasulullah sallallahu alaihi wasallam na hairami aigi sunupa asina namganda tongduna sanaba adu loiba ngaibani. Namaz haibasi mapuga manaiga unaduna mapubu ningjabagi mong amani maram asina siraba matungdasu namaz ki wahangna yan hana hangadoribani. Asigum laba matik magun chawraba ibadat asi pangthoklingaida angangna namgalda tongduna sanari haina sajdadagi kok thangattana leikiba asina takpadi angang singbu Rasulullah sallallahu alaihi wasallam na adukki batik nungsina tawki haibasini. Nomagi namit amasu mahaki masu singna zakat ki khurma charuba adu phawbada mayada mukut thinjinduna othokina bahirami. Asumna tawribase angang singbu afaba amu ohinge amasung machuta ba punsi marel amagi foundation linkatke haina hotnaribani amasung khanbanani. Nahak makoigi asoiba aranba amu ubada madubu khutakta chumthokna ba hotnagadabani aduga karigumba makoina afaba tawbu urabadi shabash haina puning thogatpigadabani. Masi angang singbu afaba ohinnaba yamna chana chunaraba wafamni. Allah na aikoigi icha isu punamak afaba ohinbisanu. Amin summa amin. أشرقت نفسي بنور من فؤادي.